ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯝꯐꯩꯗ ꯂꯩꯔꯕ ꯑꯗꯨꯒ ꯏꯕꯤꯅꯕ ꯃꯤ ꯐꯪꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯟꯙꯥꯟ ꯑꯣꯏꯅ ꯈꯨꯠꯇ ꯂꯩꯕ ꯄꯣꯠ ꯑꯃ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯃꯅ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯁꯦꯟꯒꯗꯕꯅꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯗꯨ ꯑꯗꯨꯒ ꯃꯥꯅ ꯀꯤꯒꯗꯕꯅꯤ ꯃꯥꯒꯤ ꯔꯕ ꯑꯜꯂꯥꯍꯕꯨ ꯑꯗꯨꯒ ꯁꯥꯈꯤ ꯄ꯭ꯔꯃꯥꯟꯁꯤꯡ ꯂꯣꯠꯁꯤꯟꯒꯅꯨ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯂꯣꯠꯁꯤꯜꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯕ ꯃꯥ ꯄꯥꯞ ꯂꯪꯁꯟꯕ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯈꯪꯕꯅꯤ ꯑꯜꯂꯥꯍꯒꯤꯅꯤ ꯑꯁꯃꯥꯟꯁꯤꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯐꯣꯡꯗꯣꯛꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯑꯜꯂꯥꯍꯅ ꯄꯨꯊꯣꯛꯀꯅꯤ ꯅꯈꯣꯏꯕꯨ ꯃꯗꯨꯒꯤꯗꯃꯛ ꯍꯤꯁꯥꯕꯇ ꯑꯗꯨꯗꯒꯤ ꯃꯥꯅ ꯉꯥꯛꯄꯤꯒꯅꯤ ꯃꯥꯅ ꯉꯥꯛꯄꯤꯒꯦ ꯅꯤꯡꯕꯤꯕꯗꯨ ꯑꯗꯨꯒ ꯃꯥꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯃꯥꯅ ꯗꯟꯗꯤ ꯄꯤꯒꯦ ꯅꯤꯡꯕꯤꯕꯗ ꯑꯜꯂꯥꯍꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯉꯝꯕꯅꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯔꯁꯨꯜꯗꯨꯅ ꯊꯥꯖꯩ ꯃꯉꯣꯟꯗ ꯊꯥꯗꯔꯛꯂꯤꯕꯗꯨꯗ ꯃꯥꯒꯤ ꯔꯕꯇꯒꯤ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯊꯥꯖꯕꯁꯤꯡꯅꯁꯨ ꯄꯨꯝꯅꯃꯛꯅ ꯊꯥꯖꯩ ꯑꯜꯂꯥꯍꯕꯨ ꯃꯥꯒꯤ ꯐꯔꯤꯁꯇꯥꯁꯤꯡꯕꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯕꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯕꯨ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯈꯦꯟꯅꯕ ꯊꯝꯖꯗꯦ ꯀꯅꯥ ꯑꯃꯠꯇꯕꯨ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯕ ꯏꯟꯖꯔꯦ ꯅꯪꯅ ꯉꯥꯛꯄꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯕ ꯑꯗꯨꯒ ꯅꯉꯣꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯐꯝ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯇꯦ ꯑꯜꯂꯥꯍꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯥꯅ ꯉꯝꯖꯕꯗꯨ ꯅꯠꯇꯅ ꯃꯥꯅ ꯐꯪꯒꯅꯤ ꯐꯜ ꯃꯥꯅ ꯇꯥꯟꯁꯤꯟꯖꯈꯤꯕ ꯑꯐꯕꯗꯨꯒꯤ ꯑꯗꯨꯒ ꯃꯥꯅ ꯐꯪꯒꯅꯤ ꯐꯜ ꯃꯥꯅ ꯂꯛꯁꯤꯟꯖꯈꯤꯕ ꯐꯠꯇꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯔꯕ ꯑꯩꯈꯣꯏꯕꯨ ꯐꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯕ ꯑꯗꯨꯒ ꯊꯥꯡꯒꯠꯄꯤꯒꯅꯨ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯤ ꯃꯤꯁꯤꯡꯗ ꯊꯥꯡꯒꯠꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯔꯕ ꯑꯗꯨꯒ ꯊꯥꯡꯒꯠꯄꯤꯒꯅꯨ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝꯁꯤꯡ ꯃꯗꯨꯕꯨ ꯄꯨꯖꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯂꯩꯖꯗꯕ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯕꯤꯕꯗꯨꯅꯤ ꯑꯗꯨꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ